Mayambu Kurumzari Basics Update Nangasisu Anoba Case Sama Puzaragli Case Asida Laibasigi Hanagi Prime Minister Haisti Debe Godagi Masunupa Aduga Former MP Amasu Oriba Prajwal Revanna Maki Yumda Tabak Inkangda Mating Pangnanabaleba Nupi Singbu Matau Karamna Sarak Tambiki Bage Madugi Mahi Oina Mahaki Poloina Kari Oiki Amadi Laibag Asida Chatnariba Loa Sina Lair Ina Kunba Asaw Asang Kaidana Sap Manana Yeng Libra Amadi Laibag Asida Asumbagidamag Lo Ladibra Haibadu Wariasi Loiba Power Tamineraga Kaminasi Taudog Asida Man accused Oriba Prajwal Revanna Makogi family Asi Karnatakagi Hassan Districti Hollena Rasipura Hariba Mafum Asidagini Makogi family Asi Yamna Matik Maya Laiba Imung Amani Prajwal Revanna Asi 1996 Tagina 1997 Fawbada India ki Prime Minister Oiram Kiba Haisti Debe Godagi Masunupani Prajwal Revanna gi Mapagi Maming Asina Haisti Revanna Mahag Asisu Hanagi Karnatakagi PWD gi Minister Oiram Bamiyoy Amani Mahaki Apupigi Ming Asina Babani Revanna Kawi Prajwal Revanna gi Makhura Haisti Kumar Sami Asisu Karnataka Hanagi former CMni Aduga Hauzikna BJP Nalusingba India government Asigi Alliance Oiriba Janata Dal Secular Dagi Karaktuna Heavy Industry and Steel gi Minister Oiriba Misak Amani Prajwal Revanna Asi Lisingani Taraga Marida Bangalore Institute of Technology Dagi Mechanical Engineer Loiraba Matungda Mahaki Makhataba Mahi Masing Tamthanabagidamag Australia da Lairami Adubu Maki Mahi Masing Asi Mapung Phana Tambaloisindringagi Marakta Mahak Politics da Join Toki Asumna Lisingani Taraga Mapanda Janata Dal Secular gi State ki General Secretary Oina Mahak Pampuba Horuki Amadi Lisingani Taraga Mapanda Pangtokpa India gi Lok Sabha election da Mahak Hassan Hariba Sid Asidagi MP Oina Kaki Prajwal Revanna gi Mayamba Suresh Revanna gi Luhongbagi Thabak Inkhangda Mateng Pangnanaba Haiduna case asigi victim Oiribi Mirdul Yauna Nupi Taruk Neklami Adubu Luhongba Loikraba Matung Kumai Harau Natragana Imung asigi Thawdawatu Oma Tholakpada Makhoi Singasi Adamak Neklami Makhoina Imung asigi Thabak Inkhang Tawriba asi Yamna Kina Karida Soikigadagi Haibagi Mongda Yamna Akiba Amaga Lonena Tabagasi Tauramani Amaramda Prajwal Revanna gi Apokpa Haisti Revanna Asisu Nupi Angangda Yamna Sopa Misak Amakak Oirami Mahaki Nupina Mayumda Laitaba Matamda Mahangna Storeroom Asida Mahaki Yumda Thabak Inkhangda Mateng Pangnanaba Lairiba Nupi Singasibu Koksinduna Lemin Narami Asumna Asum Hokiba Sina Lisingani Kungamarigi Aprilda Lok Sabha election da BJP ge alliance oiduna Prajwal Revanna Mahak MP ge election asi contest tawrami adubu election pangthokadaba numit taruk nigi matam phajilaktraba matam da Prajwal Revanna gi constituency oiriba Hassan gi toan ba mafum kya marumda Prajwal Revanna na chathakiba nupi kyabu ijat manghan kibagi video sing pen drive amada haptuna saithoraklami Amadi pen drive aduda yauriba video sing adudagi khara social media da thagalaktuna viral oiki Prajwal Revanna na masi pumnamak opposition ki khujil tharangni mahaki mathakta samjin sajinba kaya haijinduna mahapu election asida mai thinaba hotnabani haiduna phongdoki masigi matung April gi tang 19 da Revanna na election agenda masigi matangda wakatlami Amadi opposition party na Mahaki image Tinanaba Samjin Sajinba Tabakya Sathare Haidunasu Election Commission da complaint Taurami Amaromda Toliba Taudo Sigi Matangda Lebak Shinmatungna Gangna Saknaba Horaklami April Tang Kungataru Lok Sabha election Pangtok Matung Numit Asimaki Ahing Nongyai Prajwal Revanna Bengaluru Dagi Germany da diplomatic passport Sisinaduna Mahak Asi Satki Thangnaba numit April gi tang 19 Karnataka gi Chief Minister Sidaramayana Prajwal gi viral orakliba video sing adugi matangda SIT ama semduna thijinnabagidama khanghanki Amaromda April gi tang 19 dana viral orakliba video aduda yaubi victim Mirdulna
Prajwal Revanna gi mathakta mahakpu namduna rep anirak tawbikre haiduna police ta complaint tawrki complaint asida paliba si lisingani kundagina kungani thoi fawbada Prajwal na mahakpu ahan boina makhoigi gani kadada leriba farmhouse da mahakpu Namfuda Ejat Manghanbagi amadi masigi matungdasu Hollena Rasipura da leiba yum masida thabak suringeida magi kada ising puro haiduna pusilaba matung mahakpu ka aduda thong lonsinduna amuka suhana ikai kumnaba Manghanbagi amadi mahana sathakiba lujadabali chat singadugi video su mahak masana namduna thamlammi amadi madugi matangda kanagumba singda wakat payaroi karigumba wakat pataragadi hairiba video singasi social media da viral ohengani haiduna kihellami amaromda mirdul su mahakna Prajwal gi yumda leiduna thabak tawba asi mahaksu pamlamde adubu Prajwal digi laukiba lupali singyangki gi senpham ase singdriba fawadi mahak yum asida masana pamdrabasu thabak ingkhang suduna leiba tarami amaromda Prajwal Revanna su asengba tanja yingduna sakhumda leiba fawbada ikai kumnaba manghanaba molest tonanaba kyarat hana honaki sakhumda leiba si fawbada sep oijakide aduga yamna thamoi sogringai oiba amana mirdulna mayumda hankraba matungda Prajwal na video call toraklami aduga mahaki masanupi bu video call pahenduna Namfuda masanupi bu firo lokthoonduna jagoi shalami karigumba hariba thabagsi masanupi na tawdaba natragana phone asi paidaba taragana masanupi asida kihan khanganduna blackmail tawduna makogi imung asi awafamda tahangani thabak sufam lehaloi haiduna kihellami asumna imung asida threaten tawduna sanglaba chahi ani hena imung asibu mahaki khubam nungda thanduna mahakna sananing momongda sanabiki haiduna complaint asida palle loinana tarugliba complaint asi taraba matungda police nasu thawdo asigi matangda semkiba SIT gi team da case asi kudakta sinaki police ta Prajwal gi mathakta complaint tawrubadagi megi tang kunga mapanda mirdul mafam khangdana mangkirami imung manungnasu mirdul gi khongul lirami adubu mari makhong amata khangkhide masidagi imung manungna police ta megi tang anida complaint ama tawki madugi matungda mirdulna mahak asi haujik yamna save oina leiri mahak kidnap tawba leite haiduna video amakak thadoraki masigi matungda SIT gi team asina mirdul gi khongul lirakpada megi tang marida RK Nagar da leiba farmhouse amadagi tek ta kaidana mirdul bu rescue tawba ngamki amasung rescue tawba numit simakta da amuk mirdulna mahapu kidnap tawbagi Maralda sitting MLA amasu oiriba Prajwal Revanna gi apokpa Haisti Revanna gi mathakta kidnap case ama register tawki masigi matung ina police na Haisti Revanna phaki court puthoklaba matungda bail dagi mahak thoki amaromdana Prajwal Revanna April gi tang 13 da mahaki party dagi tanthoraki amaromda mahaki viral oikiba video asina maram oraga makogi family gi ijat pumbasu mahagna laikha tanki masida natana janata dal secular amadi BJP gi su yamna laibak thiba haibadu oiki election gi result lauthorokpa matamda Hasan gi seat ase congress na phangki Prajwal Revanna gi mathakta thangalakliba case asigi manungchanna laiba asi thadoktuna chatpa yaroi haiduna circular thoki adubu hairiba matam asidadi Prajwal Revanna asi India thadoktuna Germany da leirami Prajwal Revanna gi mathakta thangalakliba ahanba case asigi makha tarakpada anirak suba case ama oina megi tang taret asida Prajwal Revanna gi mathakta rape case amasu sahi nifuga taret surubi nupi amana file torki nupi asi janata dal secular gi worker amasu oirami aduga mahana palibasi Prajwal Revanna na mahakpu official residence da mahakpu ikai khumnaba namduna Manghanbagi haiduna pali asumna Prajwal Revanna gi mathakta thangalakliba case asigi while sathanaba Prajwal Revanna court ta hakthengna masa putokpa asi darkar tarami adubu Prajwal Revanna Germany da leikibana while sathaba yaramde masigi makha tarakpada SIT na Ministry of External Affairs ta che thaduna Prajwal Revanna na pariba diplomatic passport adu cancel tobinaba hairami Ministergi kangu asinasu Prajwal gi passport adu cancel torami lanana Interpol da su pau phaunaduna
Prajwalda blue corner notice issue tawrami amadi Prajwalgi khongthang khudimak track tawki amasung megi tang kunga tareta Prajwalna video message amaka thadoraki masida mahak na hari mahak misial amanati athubu matamda mahak India da lakani aduga masi pumnamak opposition party na mahaki ijat mangnanaba samjin sajinbani haduna amukasu phongdoraklami Amaromda megi tang kuntra asida mahapu phananabagidamag mahaki matik chaba charak pinanabagidamagda miyamna akanba mongda khongjang changsinba leplamde megi tang kuntra ga mathoida Bengaluru airport ta mahak thunglaki asumna airport ta thunglaba matungda SIT na mahaku phaki loinana mahaki mathakta while chathanabagidamag sarchit sing adu khomjalami asumna leringay jungi tang tara asidasu Prajwal Revanna gi mathakta ahum suba case ama oina sahi humpu surubi nupi amana mahakpusu rep tawbi khre haidun complaint amakak laki haujikti Prajwal Revanna gi mathakta thangalakliba case asi ahum sure masigi while asi chathanaba amadi tongan ba proof and evidence mayam phangnanabagidamag electronic amadi forensic science ki mateng gulana mahaki mathakta mapung phaba investigation ama chataki SIT na maduda fangkiba report ta lisingani kungamatoi gi January 1 dagina lisingani kungamari gi April gi tang kungamanga chahi ahumasi phawbada mahagna nupi humdra gi mathakta ijat manganki amadi madugi video lisingani ga chawnga muk mahaki pen drive tagi recover su tawbangamki hairiba video sing adu da uriba Prajwal Revanna gi saktam adu semjin sanjinba amatta oiramde pumnamak asengba ngaktani haibagi proof sing leiki mahagna mirdulbu rep tawkiba ka adu da uriba tiles amadi color sing adu thijinba matamdasu asengba asumba ngakta oiramki loinana Prajwal Revanna gi khud amadi private part su viral oriba video adu da yauriba duga jab manarami loinana maduda ngangiba khonjel sing su ningthijana check tawraba phawbada Prajwal Revanna gi oirami case asigi matangda Prajwal Revanna na mahakpu bail da pibinaba Karnataka High Court Supreme Court su haijaki adubu nupi angang da rep tawba harassment tawbagidi bail amata pibirakide amaromdana case asigi viral pibada khwaidagi mapung phaba praman ama oikiba asi rep tawba matamda mirdulna setkiba sari aduda Prajwal Revanna gi cement sing adu taiduna leremki hairiba sari adu forensic examination chatharaba matungda maduda yauriba cement adu Prajwal gini haiba confirm tawki asumna phangliba proof amadi evidence mayam asina Prajwal Revanna masagi maral masana yazaki masigi matung August ki tang ama lisingani kunga mangada NIA gi special court amana Prajwal Revanna bu rep tawbagi maral leire haiduna laukthokki asumna India gi hanagi prime minister gi Masunupa Prajwal Revanna court ta kaptuna mahaki dandi asi khara hanthabinaba haijaki amadi mahakna yamna nganna politics ta sanglakpana madugi afaphatta masana control tawba ngamkidabana thaudo asi thokibani maramasina mahaki dandi asi khara hanthabinaba court ta kaptuna haijaki adubu mahaki wafam adu korna tabikide ningsingba yabadi Prajwal Revanna asi masagi chahi kungani pan surakpa matamda lisingani taraga mapanda hasangi sittagi karaktuna matam adugi Lok Sabha da mahak asi khwaidagi naha oina karakpa ahum suba MP ni adubu masana tawjarubagi mahi oina IPC gi tongan ba section 376 clause 2 clause K rape in a position of authority 376 clause 2 clause N repeated rape 354A sexual harassment 201 destruction of evidence amadi IT section 66E violation of privacy gi Maralda August ki tang anida Prajwal Revanna Punsi Chuppa Jailda leinanaba aduga lupa lakh amaga lising yangkai court file thinanaba aduga lupa lakh amaga lising kunga mangana victim da pinanaba right taki asumna leibag asida tola taraba singbu lo leiri haibadu mayik sengna leibag asigi miyamda khanganki asumna yamna sakti leiba khukal pangalaba lupa crore nifugi lanthum chingumna paiduna leiraba Karnataka gi political hero Prajwal mahaki yamna luxurious oraba yum car mahaki nuksiraba imung manung machin manau pumnamak thadok lamlaga maikei marida chekpal na question ba parampana
Agrahara Central Jail Bengaluru mahaki anobo punsigi khongchet ama prisoner number 15528 haiba identity asiga lonana criminal barracta angaubo mahaki uniform ga lonana punsi lenba hauki Jailda leiba asida Prajwal nongmada pung nipan thabak soidana maki sugadabani amadi unskilled labor oibana tha magi mahaki khusumal asi lupa chonga ga kunga marini mahaki thabaki performance ki matung ina mahak skill labor da amuk jail manung asida upgrade tawgadoribani amaromda jail gi official singi source da mahak asi jail da leiba ahan ba numit adu yamna thawai nungaitana kaptuna adubak lerami amadi jail authority na phongdorakpada Prajwal Revanna da ahenba facility kudong chaba amata piningai leite jail da leiba amagi chab chaba rules sing adumak follow tawhangani haiduna phongdorakli